Imphal, August 9. Standard of our higher secondary school ki boarding the mahiro birisana sikhibagi matangda misi asigi asengba langla langjil puthokpa ngamdringai serak asida thiba khangdana lakhiba top sipaida leiba Royal Academy of Advanced Learning ki boarding the leiduna school asida class 10 tamliba mahiroi amasu boarding asigi pukrida taduna siramle hairi lekhidraba mahiroi asigi maming thongnawjam Ronaldo sahi 15 apokpa thongnawjam Malem nganbi kawi wangoi thongnawjam laikai dagini hairi lekhidraba Ronaldo ngarang namidang pung 3 makhai taba matamdagi thiba khangdana leirakhibani aduga ngasi boarding asigi campus ta leiba pukhri amada taduna sirambani hairi Ronaldo tha asigi chaichat ahum dagi boarding asida leirakhibani boarding asida DH ibungo kauba amana warden oiduna mahiroi singbu senaduna leibani aduga Roman kauba amana school asigi security oina leibani hairi lekhidraba Ronaldo boarding asigi room number 33 da leibani boarding asida nupa nupi punna mahiroi khompumathoi leibani mahak ngarang numidang pung 3 makhai rom tabadagi thiba khanglaktabadagi boarding gi maikai dagi yumgi ahal laman singda ngasi ayuk miyamna Ronaldo gi asiba hakchang school gi pukrida luptuna laiba thengnarakibani khudakta asiba hakchang lokhatlaba matung police ta pau pikhi tungda police amadi forensic science ki team laktuna asiba hakchang lokhatlaga rims ki mokta thamkhre hairi